mayambu Prabhu Jisu Krishna mingda aina kurumjari ngasi numit asidadi aigi sermon asigi hiramona thamjaba adudi amuk hanna pap tawganu asumna thamjabani aduna sermon asigi maru oiba point singda changdringaida wahaudok aina aigi nungsijaraba oja sing amadi marup singda aina thamjaningba wafam adudi amuk hanna pap tawganu haibase Bible gi yamna maru oiba chekshinba wahini aikoina khangi madudi miyoibagi awabadi papni pap tawdringai mamangdadi Adam ebigi punsina yamna nungairami pap ki matungdagidi makhoi punsi marel amasung tungda lakpa miron gi punsina awaba khudongthiba ningba kaiba ngakta makhoina mayokna khibani aduna Ishorna taibang pan babu nungsibagi maramna miyoy babu pap ki awaba sidagi kanbinaba Jishu bu taibang pan da thabiragi aduna aikhoina Jishu bu thajabagi mapana chatliba punchigi khongchat asida mafam matam pumbada pap amasung ayol aran kayana aikhoi bu koishillibani karigumba matamdadi thengnariba pap singdu asum tattana uba natraga tattana aikhoina mayokna bagi maramna pap nattabagumna aikhoina khanba yawi masidi mi pumna magnasu tawnariba thabakni karisu natteda khanduna aikhoisu laithokna khanduna madugi pap ki thabak singa do aikhoigi hainabi oiduna asum tawba aikhoisu yawbani taibang pana sida hingladi masigumba asoiba aranba macha singa sidi tawba tabadi ishorna su karisu khanbiroi karisu kaide haina khalli madu aikhoigi daily life ta hainabi oikhrabadi adubu aina hajaningbadi Jishu thajaba ama oiraga maduguma pap ki thabak macha ni haina khanduna thausadribado yamna khudong thiningai ni papna pukning chingshinba haibase kiningai ni madugi pap tu macha ni haina khallasu madu khudong thiningai ni aikhoigi hainabi oikhiduna aikhoigi pap tawbada aikhoina pap tawbasida karisu natte haina khallibado ishorgi miyengdadi yamna thina aranba tarabani haibase masi aikoi khangba phai maramdi maduna aikhoigi thajabagi punsibu tapna sonthanduna thawai phawba aikhoigi thawai si phawba manghan khiba yabani aduna ishorgi wahidagi aikhoigi yengminasi ishorgi wahid taminasi Galatia pandu mangagi pada ama masidagi aikoi ishorgi wahitasi ning tamnabagi damak Kristana aikoi bu ining tamhanbire maram aduna chetna lepu aduga minaigi popuga amuk yaminaganu tamina khraba wahiyasi aikoi mayamgi mathakta ibungana bor pina biba oisanu mayamna khangbagumna ngasi gi sermon asi amuk hanna pap tawganu asumna thamjabani nungsijaraba marupsing hoje aina pathok chakhiba Bible ki padupada asida aikhoina ubase masida haibase paptagi aikhoibu ining tamhanbire madugi ining tammaduda chetna lepu haina haibani aduga ariba mipal haibadi minaigi popu puduna leiramba punsi aduda amuk hanna hinganu madu amuk hanna papki punsi aduda chatkanu madu tawganu haina haibani adubu phattabagi mapu adunadi aikhoibu papki amambaduda kalakpa mihauba pokhanduna tapna chingshinnanaba lepa leitana hotnabani aduna paptu macha orabasu madu tawduna hainabi oikhidanaba chekshillu asumna Bible na amuk hanna pap tawganu haina takpiri madu kiningai ni na haibani aikona hinglingai matamasidadi mafam pumnamakta aikona chatliba natraga aikona thabak tawriba mafam pumnamakta papna aikoigi pukningbu chingsinanaba kanna honnabani adubu Bible nadi madu singdo amuk hanna tawdanaba chekshinanaba kanna hairi aduna kanbi khraba singbu chekshinanaba ishorna hairiba wafamsi magi wahidagi khoi yegminasi Johan padu mangagi pada taramari asida aikhoina ubase adugi matungda Jisuna mahakpu ishor ningna sangda phangduna mangonda hai yengu nang pumpha phare hena phattaba nathakta tadanaba amuk hanna pap tawganu haina haibani marupsing aikhoina khangi madudi aikhoina naraba matamda doctor da chattuna laingba matamda doctor na chaganu haina thingba singdo aikhoina chade madu charadi naba pharoi siba yai madu aikhoina khangbagini siba kibadagi mi pumna magna
डॉक्टर हाइरिबा मेडिसिन अदु चाबा हवी अदुगा मागी हाइबदो अखोना इनबनी अदुना हजि अइना पाथोखरबा वही असिदसु चही 39 चुपना चटपा ngamdaduna नादुना लेरंबा मी अमगी मतंगदनी मसिदा हाइबसे जिसुना महाकु फहनबिरबदा अमुक माबु निंगना संग मनुंगदा उबदुदा माउंदा हाइबन नंग पुफा फरे अमुक हना पाप तौगनु हाइना हाइबनी कनबिखरबा मी अदुबु चेक्सिननबा जिसुना हाइबसे मसिदा उबा फंगी पाप की मरमना नाबनी हाइदुना मतम मदुगी मीसिंग अदुना हाइनबनी अदुना अमुक हना पाप तौरबदी हेना फत्तबा हेना अवाबा नंगबे याई हाइदुना जिसुना चेक्सिननबा ngसाइगी नुपा अदुदा हाइबनी अफबा वा पाउदसु हाइबनी कनागुम्बा मी अमदगी सेंगदबा थवाइना थोखरबदा महांगना अमुक हना हलकपदा मी अदुगी पुनसीदुना ईश्वर याउदबा अहांगबा पुनसीगुमना लेरमलबदी सेंगदबा थवाइ अदुना अमुक मांगोंदगी हेना फत्तबा थवाइ तरेत अमगा पुरकलगा मी अदुगी नुंगदा चंगी मी अदुगी फिबमदो हानदगी दी हौजिकी फिबम अदुना हेना फत्ते हाना हाइबनी मैथ्यू 12 की 45 ता अदुना अमुक हना पाप तौबसिना मियोबगी फिबम हेना फत्तबा ओहल्ली हाइबसे बाइबल ना मयक सेंगना अखोइदा ताकपीरी ngasi अखोइगी सिंगलुपता यामना साथी साथीरबा अवाब कया कया नंगबा याउरी सांगलबा मतम कयादगी अवाब नंगबदो मदुदगी नानथोकपा नत्रगा मदु कोकपा ngamदना लैबा मयाम अमा याउरी बनी अदुना पापता लेरंबा अखोइगी पुनसीदुदगी जिसुना कनबिरे अमुक हना पाप तौदनबा महांगना अखोइदा तत्तना हाइबीबनी अदुना जोहान पंदुम निपानगी पद 13 अदुदा हाइबनी अदुगा महांगना हाइ कनानसु लालहंद्रे प्रभु मदुदा जिसुना हाइ अइनासु नंगबु लालहंदे चलो हौजिक्तगी अमुक हना पाप तौगनु हाइना नुपी अदुदा जिसुना हाइबनी मसिदसु जिसुना पाप तौरिबि नुपी अदुदा हाइबसे लानबगी पाप तौबगी मरमना सिबा याबा फिबमदा लेरंबा नंगबु अइनासु कनबिरे अमुक हना पाप तौगनु हाइना हाइबनी अदुना शैतान की मरमना सिबा याबा फिबमदा लेरंबा अखोइगी पुनसीबु अखोइगी थवाइ नोरक्ता ताबा याबा फिबमदा लेरंबा सिबु जिसुगी मरमना अखोइबु कनबीबनी कनबीखरबनिना अमुक हना पाप तौगनु हाइना चेक्सिननबा जिसुना अखोइदा ताकपीबनी अदुना ngasi ईश्वरगी वाहिना सिंगलुपता चेक्सिननबा कन्ना हाइरी ngasi सिंगलुपकी इचिली नाव सिंगदी मखोइ खरनदी खल्ली अखोइदी करिसु काइदे अखोइ पाप तौदे अखोइदी चुम्मी अखोइ थवाइ याउई अखोइ अचुम्बदा लेपलिबनी सोइदे लांदे हाइना खल्ली मरमदी मखोइना पाप तौरबसु खंगबा ngamdre पाप तु मखोइना असुम तौमनखिदुना हाइनबी ओइखरे नॉर्मल ने हाइना खल्ले मसिदी करिसु नत्ते हाइना खल्ले अहान बददी खरा हाइनरमद्रबसु असुम तपना हैबिट ओइखरबनी तौरिबा पाप तो अरानबनी हाइना खंद्रे ngasi thajaba ichilino kaya amana yu thakpase paap ni haina khandaba mayam ama yauri bani bible na yabani haina khankhre lanabagi thabak tawba phawba ariba walep nabadagi wari puthoktuna bible da yawi bible na yare haina khanba yauri bani aduga yamna laithokna khalliba kalakpa natraga napalga loinana amasu asawbana mangoi naraga mibu hunduna ngangba cheiba mibu wayenduna ngangba murumurmu sonba asina chingba se ishorna yadaba lamcha asigumba hainabi kaya se pap tauba nattabagumna khanba mayam ama akhoi singlup singa sida yauri bani adubu bible na de hairi phattaba pukning leiba amadi ishorna pamdaba thabak tawduna अमुक हन्ना पाप तौरगदी अदोमगी पुनसीदा अचौबा अवाबा अमा लाक्पा याय करिसु नत्ते हाइना खनबा पाप मचा अदुना अदोमगी पुनसीबु अदोमगी थवाइ अदुबु लैखा ताहनखिबा हाइबदी नोरोक्ता ताहनखिबा याबनी अखोना खंगी मदुदी पिखरबा चिनी मरु अमा लैबागता ताबदा हाइबदी इमुंग मनुंगदा नत्रगा चाक्संगदा ताबसिदा कक्सेंग मयाम अमा मथंग लाक्तोना चिनी अदुदा योमसिनबनी अदुगा इमुंग मनुंग अदुदा कक्सेंगना पिक थनबनी अदुना अखोइगी हक्चांग कयात मचा अमदा ओइरबसु मदुना पाप तौरबदा हक्चांग अपुम्बबु पापना योमसिनदुना नोरोक्ता ताहनबा याबनी अदुना सिंगलुपना चेक्सिनगदबा करम पाप की थबकसिंगी मतांगदा नो हारिबदो मदु अखोइ खरा येंगमिनसी अहानबददी मूर्ति लाटपगी मतांग असिदिन हाइबदी आइडल वर्शिप की मतांग असि ईश्वरनदी आई नतना हाइबसी आई नतना
kana amatta khurumganu atopa amattagi murti saduna latkanu haina hairi 1 John 5 ki 21 da lai murti dagi chekshillu haina bible na takpi bani 1 John 5 ki 21 asida adubu aikhoi lai murti latpagi thabak sidi taudre adubu atopa thabak sing haibadi lai murti latpa singna tauba phattaba thabak pumnamak haibadi pap ki thabak sing pumnamak ti aikhoi irakta haidi thajaba ichilinau singi marakta su asum leptana tauri bani Christian na tabasing na su lai murti latpagi thabak sidi taudaba mayam ama lei bani makoina murti latpa yade haibadi Christian na tabasing gi marakta su murti latpa yadaba aduguba mayam ama leiri bani asigumba ishor thajadaba mi Christian na taba mi singa se mayam ama ekoigi irak asida leiri bani aduna aikhoisu murti latre murti khuramdre haiduna aran khuba mase aikhoina phangadaba natte aduna bible na haidi nakhoidi yuralbu phijum da chumthok laga utpu yotpa mitangba lamjingba saina sumna bible asida haiban maramdi aikhoigi pukning aikhoigi wakhal wahi amadi thabakna chingba singa sidadi murti latpa singa karisu khenna de haina haiban aduna aikoi lanabagi thabaktagisu kanjanaba aikoi chekshin batai matam asidadi lanabagi thabakse yamna popular oiraba habadi yamna common oiraba wafam ama oikrabani lanabagi thabakni haina bible na hairi basingdo legally oikrabani samaj na amadi sarkar na yarabani aduga amuk cinema da natraga tv serial da nupi singna naked oiba habadi phi mache chetpa se miyamna chawkhatpa oina launarabani masi mayam asidagi aikhoigi mit na aikhoigi pungning na chingbase aikoi kanjana ba honna batai maramde aikhoigi mit na natraga aikhoigi pungning na pap to yabani hakchang kaya chingbu khudum chanba ngamdabadagi adugi maramna ngasi di thokaningdaba thauda wathokna pik thallabani aduna singlupna pukningda lanabagi thabak asidagi chekshin batai Corinthians singi singlupta Paul na haibari nakhoigi narakta mamaga lanabagi thabak tawi haina aina tare haina 1 Corinthians 5 ki 1 asida haibani masi mangasi aikhoigi miyoibagi samaj asida thoklibani aduna singlupna aikhoigi mitna kong yamna chekshinna leibase masi darkar ni haibase aina hajanibani pukningna mitna masigi papase amuk ana tawdanaba singlupna chekshinsi aduga aikhoigi wahainasu ayol aranda papta tadanaba akhoi chekshin batai aikhoigi wahi singna mi singi awana migi thamoi sokpadu phangadabra natraga migi thamoi bu hena sohangadabra masi aikhoi khanthaminasi nang aigi wahi gi maramna pap tawduna noroki komda tadanaba aikhoigi chin lei asibu isorna ngakpi seninaba akhoi tattana haijabatai wayengi numita nangi wahi singdagi nangbu chummi natraga lali haina isorna singthana gadawri Matthew 12 ki 37 da aduna aikoi singlupna su aikoigi wahi wata se chekshin bata bani napal gi paptagi su kanjana bhotna bata aikoi mioi base kari su ngangdra basu aikoigi chinna kari mata phongdoktra basu napal di sum tawbani madu karam na no haina haragadi aikoigi khongthang aikoigi mawong mataw miyeng naing na chingba singda aikoi napal tawbani aigi property aigi lan thum leijari badugi maramna ishwar bu thagat pagi mahuttadi lairaba singbu leitaba singbu hanthana khanbiba hanthaba miyeng amada yengbiba do aikhogi mawong mataw aduna uthokban masi singa sidagi singlupna lapna leiba phai maramdi napal gi maramna punsi leikha ta khiba bible asida mayam ama yauri bani maduna khoi khanthaminasi aduga muk kalak mihobagi pap su leiri karingma pot amatta natraga awangba pham oirabasu kalakanu haina hairi migi phajaba yum orabasu natraga migi nupi angang oirabasu ngasigi singlup singnadi tongan mo wafam kaya amada kalaknari singlupta maru oiba phamgi kalaknabasu yauri mi singna sakhangna nabagi damakta kalakmi hobasu yaunari aduga mimang phambagi kalakpasu yauri bani adubu bible nadi masigi onnate nabata nakhoidi minai gi thaugalni mark 9 gi 35 ta nakhoidi minai gi thaugalni na haibani mamangda natana maningda phamgadabani maningda laikadabani na haibani
maduda ishorgi miyengda achobani ishorna maduda wangna thangat pigane na haibani aduna masi matang asidasu akhoi singlupna chekshin ba phai aduga mo aigi lamchatna aigi character na pap langshin basu lairi bani aigi mong matau lamchat ado thajaba natraga thajadaba singi mamangda karamna tawi aigi pugning wakhal ado karamna tawi masigi wafam asidasu ishorna ikhoigi ithakta matam chubada mahaki miyeng ase thamli bani singlupta amasung thajadaba singda ikhoigi lamchat ado karamna tawi haibado madu ikhoi khanthaminasi nang aigi lamchat nasu aran khuba mase manghan khiba yabani aduga lamchatna nang aigi lamchat asina kanagumba amagi thawai nasu aran khubam phongba yabani haibase masi ikhoi khanthaminasi aduga taibang pan bagi marup oibagi matang dasu ikhoi khantaba tai taibang pan gi marup oiba se ishwar bu yeknabani haina bible na haibani aduna hariba mayam sidagi singdumna chekshin batai aduna ishwar gi wahina ikhoi da chekshin na ba kanna tambi bani aduna anishuwa peter banduk anigi pada kundagina kunithoi sida ishwar gi wahina kari hari madu ikhoi yengminasi anishuwa peter banduk ani pada kundagina kunithoi phawba maramdi makhoina kanbiba mapu prabhu jisu krista bu khangbagi mapana taibangpan gi amot pathabak tagi hinghoba matungda makhoibu amot pathabak aduda amuk hanna yetna duna ngamkhrabadi makhoigi damak akonba phibam ado ahan badagi hena phalakte maramdi dharma chenbagi lambi adu makhoina khangle haraga makhoida pithokhraba asengba yathangdagi daithokhiba saruktagi madu makhoina khanglamdabana makhoigi damak hena pharamgadabani achumba pauro asigi matung inna makhoida thokle haibadi huina magi awobada amuk hanjilli amasung luthokpiraba okpina laikhomda layoli masida yamna sengna haire jisubu thajabagi mapana aikhoi ishorna pamdaba lamchat sajat wahi wata sengdaba pumba thadokhrabani adubu amuk hanna madugi sengdaba sing aduna nang aibu khudum chankhrabadi aikhoi gi hanagi oiramliba phatraba phibam adudagi handaki oigadoriba phibam aduna hena phattaba oigani hena haibani masigi wafam chini jahi kuntrani panchukna naduna leiramba nupa duda jisun haibase hena phattaba oidanaba amuk hana pap tawganu haina haibani aduga galatia dasu maduda haibase minaigi popuga amuk hana yaminaganu aduga johan padum nipangi pada taramatho adudasu jisuna nupi duda haibase nang amuk hana pap tawganu haina haibani aduna amuk hana pap tawba singi damakta Bible na haibase dharma chenbagi lambi do makhoigi damaktadi khanglamdaban hena pharamgadabani yana haibani ngasigi singlupsing asida khanduna yengbiu 90% di aina tawriba ngangliba khalliba se pap ni haibase khangna tawribani khangdaduna tawbasidi makhoi 10% muktani haibase aina haijanibani masini huina magi awobada hanjili luthokpiraba okpina laikhomda layoli en haibase khangna pap tawbase masini bible na yamna phatte madu tawganu haina haibani ngasi aikhoibu jisugi ina chamthokpirabani luthokpikhrabani aduga pastor elder kayana aikhoigi kokthakta makhut thamduna प्रार्थना क्या तौबी खरबनी अदुबु अमोटपा अमांगबा मफम अदुदा अमुक हन्न कुमथाबसे इचिलिनाव कयामदी मदु यामना पामजरी असिना मरम ओरे हारगा थाजबा मियोय कयागी पुनसिदी हेना फत्तबा फिबमदा ताखरबनी मखोगी पुनसि अवाबगी इपाकता तावदुना ngasi kayama leiribani amuk hana pap tawbasingnadi jisubu amuk hana cross ta pang tinglibani an hai amuk hana pap tawba haibadi amuk hana balidan tawba haibani aduna ibriya pandu taruki
Ibriya Padum Taruki Pada Mari Dagina Taruk Ashida Ishori Wahina Kari Hari Mashi Matang the Koyingsi. Maram di Amuk Nan Bikraba Sargagi Kudon Mahau Tankraba Tawaya Shengba Saruk Pangminaba Boy Kraba Ishorgi Apava wa Masu Lakadaba Juki Tongamdaba Tabaksing Mahau Tankraba Makoishingna Ta Krabada Makoibu Amukhanna Puning Hongwa Pava Nauhanba Oitoktabani Maramdi Makoina Ishorgi Machani Pabu Makoi Masagi the Magda Cross the Hatuna Ibungobu Ipong Pongna Ikai Handi Marupsi Ashidi Yamna Shengna Haire Mangal Pankraba Aran Kubam Pankraba Aikoini Sargagi Kudonsu Pankrabani Tawaya Shengbagi Saruksu Pangmina Krabani Lakadaba Juki Mahausu Aikoi Tankrabani Ashi Singja Pankraba Mioshing Orabasu Aikoi Amukana Pap Toba Yabani Aduna Yamna Jackson Ningaini Aduna Bible na Hairi Chet na lepli Haina Kanbasing Aduna Tubaya Kanduna Jackson Luwa na Haibani Adun Hari ba Mioshing Ashina tu Krabadi Makoibu Amukana Pukning Hungan Base Oitoktabani Makoishing Ashina Jishubu Amukana Cross the Hatuna Ibungobu Ipong Pong na Ikai Hali Makoishing Ado Jishubu Hat Bashingni Papi Oina Leramba Nang Aibu Kanbina Bagi the Makta Jishubu Tagat Kadaba Magi Haiba Ingadaba Aikoigi Punchini Haukiba Papki Punchi Dudagi Kanbikiba do Ningsing de Haraga Haujik Hingliba Punchigi Kongtang Kuding da Aikona Yam na Wakal Toduna Tangpum Tokbani Nongma Nongmagi Oba Punchi Marielda Aina Pap Taurabra Kanduna Yam na Jackson na Hingbatabani Maramdi Aina Amughanna Pap Taurabadi Aina Jishubu Amughanna Hatpani Adom Jishubu Amughanna Cross the Hatpa Miado Oiribra Munna Wakal Kantaminasi Jishu Christagi Nungshiba Adugi Damak Magi Taujal Adugi Damak Adomna Aranba Tabakta Kudong Chaba Pap Taubagi Kudong Chabado Hanjin Lauribra Aikoina Kantaninga Oiba Wapam Amadi Karino and Haragadi Tajaba Aiko Ashibu Ishorna Loina Bidi Hiram Kuding the Chaukat Hanbidi Adubu Karigino Taja bashing na Amukhana Pap Toriba, Pap Tata Base, Amukhana Pap Tatari Basi Karigino. Mashigi Maru Oiba, Maram Adudi Karino Hana Haragadi, Mina Shakang Biba, Mina Shakang Biba Habadi, Popularity Oiba, Amasung Mina Chaukat Bashini, Habadi Prosperity Oibase. Aduna Popularity Amasung Prosperity Share, Masi Yamna Jackson Ningaini, Kanagumba Tajaba Amabu. Kanagumba Tajaba Amabu Mina Yamna Shakangbiba Amadi Mahagna Yamna Chokatba Oirabadi Shaitana Mi Adubu Laika Tahanana Bakanna Hotnabani Mashi Kangba Pai Aduna Shaitana Karamna Laika Tahanba no and Haragadi Shaitana Mioi Bada Popularity Amasung Prosperity Share Mashi Oihanba Pami Hariba Aniashigi Mateng na Mi Amabu Shaitana Yam Laina Laikata Hanbani. Ashi Hai Duna Ikoi, Taibang Pan Bagi Oibada, Amasung Tawai Oibada, Ikoi, Chaukat Loishi, Mina Masak Kangbiba, me, Oidana by Honashi Haibadi, Natti. Ikoina Chaukat Base, Ishona Pami. Adubu, Shaitana Sum Muibabu, Maming, Chathanba, Amadi, Chaukat Hanbase, Yauri Bani, Mashishu Ikoi Kantaning Aini. Madugi Maramna Pap Tatahanba, Yauri Bani. Aduna, Mashi Matang Sheikoina, Ezekiel. Pada kunipan pada taraturuk tagina taranipan asi aikona yeng labadi masigi matang sa ay Bible hangdok na ay para roige Ezekiel pada kunipan pada taraturuk tagina pada taranipan phau base masida para badi ishwar gi wahi na masida hai base karino hai na haragadi taseng badi masi Satan Lucifer gi matang da hai bani mahag asi kari oirami Mahaki Nungda Pataba Karamna Changakibano Karamna Laikata Kiba Masigi Matangdani Masida Haibasi Masida Haibasi Mahaki Lalol Itiki Maramna Maduda Chaukatpagi Maramna Sheliamna Paibagi Maramna Mahak Papta Tabani Kanduna Yembu Ikoishu
ꯑꯋꯥꯕ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯕ ꯑꯣꯏꯔꯤꯉꯩꯗꯗꯤ ꯏꯁꯣꯔꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯕꯅꯤ, ꯏꯁꯣꯔꯗ ꯅꯛꯁꯤꯟꯕꯅꯤ. ꯁꯦꯜ ꯄꯥꯏꯈꯠꯂꯛꯂꯕꯗꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯏꯁꯣꯔꯗꯒꯤ ꯑꯩꯈꯣꯏꯁꯦ ꯂꯥꯞꯊꯣꯛꯏ. ꯑꯗꯨꯅ ꯆꯥꯎꯈꯠꯄꯒꯤ ꯃꯔꯝꯅ ꯄꯥꯞꯇ ꯇꯥꯕꯁꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕꯅꯤ. ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯍꯧꯖꯤꯛ Ezekiel 19 ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕꯁꯤ ꯅꯍꯥꯛꯀꯤ ꯅꯤꯡꯊꯤꯖꯕ ꯃꯇꯧꯗ ꯌꯦꯡꯖꯔꯒ ꯅꯥꯄꯜ ꯇꯧꯏ ꯍꯥꯏꯅ ꯍꯥꯏꯔꯤ. ꯑꯩꯈꯣꯏꯅ ꯈꯟꯕꯗꯗꯤ ꯁꯩꯇꯥꯟ ꯍꯥꯏꯕꯁꯤ ꯃꯆꯤ ꯄꯥꯟꯕ, ꯃꯌꯥ ꯆꯧꯕ, ꯃꯃꯤꯠ ꯂꯥꯎꯕꯗꯨ ꯃꯗꯨ ꯑꯣꯏꯔꯕꯣꯏ ꯍꯥꯏꯅ ꯈꯜꯂꯤ. ꯃꯁꯤꯗꯗꯤ ꯅꯤꯡꯊꯤꯖꯩ ꯍꯥꯏꯅ ꯍꯥꯏꯔꯤ. ꯑꯗꯨꯅ ꯅꯤꯡꯊꯤꯖꯕ, ꯁꯛ ꯐꯖꯕ ꯑꯗꯨꯗ ꯅꯥꯄꯜ ꯇꯧꯕꯒꯤ ꯃꯔꯝꯅ ꯅꯪꯒꯤ ꯂꯧꯁꯤꯡ ꯃꯥꯡꯂꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤ. ꯑꯗꯨꯅ ꯂꯂꯣꯟ ꯏꯇꯤꯛꯇ ꯇꯧꯕ ꯄꯥꯞꯀꯤ ꯃꯔꯝꯅ ꯅꯍꯥꯛ ꯁꯦꯡꯗꯕ ꯑꯣꯏꯔꯦ. ꯑꯗꯨꯅ ꯄꯣꯄꯨꯂꯔꯤꯇꯤ ꯑꯃꯁꯨꯡ ꯄ꯭ꯔꯣꯁꯄꯔꯤꯇꯤ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ. ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯁꯩꯇꯥꯟ ꯃꯁꯥꯃꯛꯁꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯂꯩꯈꯥ ꯇꯥꯈꯤꯕꯅꯤ. ꯑꯗꯨꯅ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨꯁꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯅꯤ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯁꯩꯇꯥꯟꯅ ꯃꯁꯤꯕꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯊꯨꯡꯍꯟꯗꯨꯅ ꯂꯩꯈꯥ ꯇꯥꯍꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ. ꯑꯗꯨꯅ ꯄ꯭ꯔꯣꯁꯄꯔꯤꯇꯤ ꯑꯃꯁꯨꯡ ꯄꯣꯄꯨꯂꯔꯤꯇꯤꯁꯦ ꯃꯁꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ, ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯂꯩꯈꯥ ꯇꯥꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯩꯇꯥꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯅꯤ ꯑꯁꯦ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯤ. ꯑꯗꯨꯅ ꯃꯁꯛ ꯐꯖꯕ, ꯁꯦꯜ ꯄꯥꯏꯕ, ꯃꯃꯤꯡ ꯆꯠꯄ, ꯃꯤꯅ ꯃꯁꯛ ꯈꯪꯕꯤꯕ, ꯏꯀꯥꯏ ꯈꯨꯝꯅꯕꯤꯕ ꯃꯤꯁꯤꯡ ꯁꯤꯡꯂꯨꯞꯇ ꯌꯥꯎꯔꯕꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯁꯤ. ꯁꯩꯇꯥꯟꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯈꯤꯗꯅꯕ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯁꯤ. ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯒꯤ ꯃꯇꯥꯡꯗ ꯈꯨꯗꯝ ꯑꯣꯏꯅ ꯑꯅꯤꯁꯨꯕ ꯃꯤꯔꯣꯟꯗꯒꯤ ꯄꯗ 16 ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯔꯕꯗꯤ ꯅꯤꯡꯊꯧ ꯎꯖꯤꯌꯥꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕꯅꯤ. ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯆꯍꯤ 13 ꯁꯨꯕꯗ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯦ ꯍꯥꯏꯕꯗꯤ ꯎꯖꯤꯌꯥꯁꯦ ꯅꯤꯡꯊꯧ ꯑꯣꯏꯈꯤ. ꯃꯍꯥꯛꯀꯤ ꯃꯄꯥꯗꯤ ꯏꯁꯣꯔꯕꯨ ꯊꯤꯖꯕ, ꯏꯁꯣꯔꯕꯨ ꯀꯤꯅ ꯆꯠꯆꯕꯅꯤ. ꯎꯖꯤꯌꯥꯁꯨ ꯏꯁꯣꯔ ꯅꯤꯡꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕꯅꯤ. ꯃꯍꯥꯛꯅ ꯏꯁꯣꯔꯕꯨ ꯅꯤꯡꯖꯕ, ꯀꯤꯅ ꯆꯠꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯔꯝꯃꯤ, ꯂꯣꯏꯅꯕꯤꯔꯝꯃꯤ. ꯂꯥꯟꯐꯝ ꯀꯌꯥ ꯏꯁꯣꯔꯅ ꯃꯥꯏ ꯄꯥꯛꯍꯟꯈꯤꯕꯅꯤ. ꯑꯔꯥꯞꯄ ꯃꯐꯝ ꯀꯌꯥꯗꯒꯤ ꯅꯤꯡꯊꯧꯁꯤꯡꯅ ꯂꯥꯛꯇꯨꯅ ꯈꯨꯗꯣꯜ ꯄꯣꯠꯅꯆꯤꯡꯕ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯄꯤꯈꯤꯕꯅꯤ. ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤꯁꯨ ꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯤ. ꯃꯥꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯨ ꯌꯥꯝꯅ ꯆꯥꯎꯈꯠꯂꯤ ꯍꯥꯏꯅ ꯍꯥꯏꯔꯤ. ꯑꯗꯨꯕꯨ ꯃꯥꯒꯤ ꯆꯥꯎꯈꯠꯄ, ꯃꯃꯤꯡ ꯆꯠꯄ ꯑꯗꯨꯒꯤ ꯃꯔꯝꯅ ꯃꯍꯥꯛ ꯅꯥꯄꯜ ꯇꯧꯕ ꯍꯧꯒꯠꯂꯝꯃꯤ. ꯑꯩꯗꯤ ꯅꯤꯡꯊꯧꯁꯤꯡꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕ, ꯃꯁꯛ ꯈꯪꯕꯤꯕꯅꯤ. ꯑꯩꯗꯤ ꯏꯁꯣꯔꯅ ꯂꯣꯏꯅꯕ ꯃꯤꯅꯤ. ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯉꯝꯃꯤ, ꯃꯔꯝꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯗ ꯏꯁꯣꯔꯅ ꯄꯥꯡꯕꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯈꯜꯂꯤ. ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯐꯥꯟꯈꯣꯡꯗ ꯆꯪꯗꯨꯅ ꯀꯝꯕꯤ ꯄꯥꯏꯗꯨꯅ ꯙꯨꯞ ꯊꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯙꯨꯞ ꯊꯥꯕ ꯍꯥꯏꯕꯁꯤꯗꯤ ꯄꯨꯔꯣꯍꯤꯠꯁꯤꯡꯒꯤ ꯃꯊꯧꯅꯤ. ꯑꯁꯨꯃꯥꯏꯅ ꯏꯁꯣꯔꯅ ꯇꯥꯛꯄꯤꯕꯅꯤ. ꯎꯖꯤꯌꯥꯅꯗꯤ ꯑꯩ ꯅꯤꯡꯊꯧꯅꯤ, ꯑꯩꯅ ꯇꯧꯕꯗ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤ. ꯑꯗꯨꯕꯨ ꯃꯊꯧꯅꯥ ꯂꯩꯔꯕ ꯄꯨꯔꯣꯍꯤꯠ ꯑꯃꯅ ꯍꯥꯏꯕꯗꯤ ꯑꯖꯔꯤꯌꯥꯅꯗꯤ ꯅꯤꯡꯊꯧꯕꯨ ꯊꯤꯡꯈꯤ. ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯄꯥꯞꯅꯤ ꯏꯅꯤꯡꯊꯧ. ꯃꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨ ꯍꯦꯟꯅ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯅꯈꯣꯏꯗꯤ ꯑꯩꯒꯤ ꯏꯈꯥꯗ ꯂꯩꯕꯅꯤ, ꯑꯩꯅ ꯌꯣꯛ ꯊꯥꯛꯄꯅꯤ, ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯑꯩꯕꯨ ꯊꯤꯡꯂꯤꯕꯅꯣ ꯈꯟꯗꯨꯅ ꯄꯨꯔꯣꯍꯤꯠꯁꯤꯡ ꯑꯗꯨꯕꯨ ꯎꯁꯤꯠꯇꯕꯒ ꯂꯣꯏꯅꯅ, ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯏꯟꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯎꯖꯤꯌꯥꯅ ꯀꯝꯕꯤ ꯑꯃ ꯄꯥꯏꯔꯒ ꯙꯨꯞ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯐꯥꯟꯈꯣꯡꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯎꯖꯤꯌꯥꯒꯤ ꯃꯔꯥꯏꯕꯛꯇ ꯑꯉꯧꯕ ꯄꯛꯈꯤꯕꯅꯤ. ꯑꯉꯧꯕ ꯄꯛꯄꯒꯤ ꯃꯔꯝꯅ ꯅꯤꯡꯊꯧ ꯑꯗꯣ ꯃꯄꯨ ꯏꯕꯣꯡꯒꯤ ꯃꯃꯥꯡꯗꯒꯤ ꯄꯨꯔꯣꯍꯤꯠꯁꯤꯡ ꯑꯗꯨꯅ ꯇꯥꯟꯊꯣꯛꯈꯤ. ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯒꯤ ꯂꯥꯞꯅ ꯆꯦꯟꯈꯤ. ꯃꯍꯥꯛ ꯃꯇꯣꯝꯇ ꯇꯣꯉꯥꯟꯅ ꯌꯨꯝ ꯁꯥꯔꯒ ꯂꯩꯈꯤ. ꯅꯤꯡꯅꯁꯪꯗ ꯑꯃꯗꯤ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯕ ꯐꯪꯗꯅ ꯂꯝꯍꯥꯡꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯁꯤꯈꯤꯕꯅꯤ. ꯅꯥꯄꯜ ꯇꯧꯕꯒꯤ ꯃꯔꯝꯅ ꯎꯖꯤꯌꯥ ꯄꯥꯄꯤ ꯑꯃ ꯑꯣꯏꯅ ꯁꯤꯈꯤꯕꯅꯤ. ꯃꯔꯝ ꯑꯁꯤꯅ ꯃꯃꯤꯡ ꯆꯠꯄ, ꯃꯤꯅ ꯃꯁꯛ ꯈꯪꯕꯤꯕ, ꯆꯥꯎꯈꯠꯄ, ꯃꯁꯤꯒꯤ ꯃꯔꯝꯅ ꯑꯃꯨꯛ ꯍꯟꯅ ꯄꯥꯞꯇ ꯇꯥꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ. ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯄꯥꯞꯇ ꯇꯥꯗꯅꯕ, ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ, ꯍꯦꯟꯅ ꯐꯠꯇꯕ ꯑꯣꯏꯗꯅꯕ ꯕꯥꯏꯕꯜꯅ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯅ ꯇꯝꯕꯤꯔꯤꯕꯁꯦ ꯑꯩꯈꯣই ꯆꯦꯛꯁꯤꯟꯁꯤ. ꯊꯥꯖꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯌꯥꯝꯕꯗꯤ ꯑꯁꯨꯝꯅ ꯈꯟꯕ ꯂꯩ, ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯑꯁꯨꯛ ꯀꯨꯏꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯗꯨꯅ ꯖꯤꯁꯨꯕꯨ ꯊꯥꯖꯔꯤ, ꯆꯥꯔꯆ ꯀꯥꯔꯤ, ꯇꯥꯏꯠ ꯄꯤꯔꯤ, ꯑꯗꯨꯕꯨ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯤ, ꯃꯁꯤꯗꯤ ꯀꯣꯛꯄ ꯂꯩꯇꯦ. ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ?
ꯃꯔꯨꯞꯁꯤꯡ ꯋꯥꯈꯜ ꯈꯟꯊꯕꯤꯌꯨ ꯑꯗꯣꯝꯅ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯃꯨꯛ ꯍꯟꯅ ꯄꯥꯞ ꯇꯧꯔꯤꯕ꯭ꯔꯥ ꯋꯥꯈꯜ ꯇꯧꯕꯤꯌꯨ ꯑꯃꯨꯛ ꯍꯟꯅ ꯄꯥꯞ ꯇꯧꯕꯁꯤꯅ ꯑꯩꯈꯣꯏꯅ ꯖꯤꯁꯨꯕꯨ ꯊꯥꯖꯔꯁꯨ ꯃꯤꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯑꯁꯦ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯌꯥꯕꯅꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯔꯨꯞꯁꯤꯡ ꯊꯧꯖꯥꯜꯒꯤ ꯃꯇꯝꯅꯤ ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯗ꯭ꯔꯤꯉꯩ ꯄꯨꯛꯅꯤꯡ ꯍꯣꯡꯕꯒꯤ ꯇꯥꯟꯖꯥ ꯄꯤꯔꯤꯉꯩ ꯑꯃꯨꯛ ꯍꯟꯅ ꯄꯥꯞ ꯑꯩꯈꯣꯏ ꯇꯧꯔꯔꯣꯏꯁꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯃꯆꯥ ꯑꯃ ꯐꯥꯎꯕꯅ ꯑꯩꯈꯣꯏ ꯄꯥꯞ ꯇꯧꯔꯣꯏꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯗꯨꯅꯁꯨ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡ ꯑꯄꯨꯝꯕ ꯅꯣꯔꯣꯛꯇ ꯇꯥꯍꯟꯈꯤꯕ ꯌꯥꯕꯅꯤ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯑꯩꯁꯦ ꯙꯔꯃ ꯆꯦꯟꯗꯕ ꯄꯥꯞꯀꯤ ꯊꯕꯛꯇ ꯇꯥꯔꯦ ꯍꯥꯏꯅ ꯈꯟꯕꯤꯔꯗꯤ ꯑꯩ ꯃꯁꯤꯗꯒꯤ ꯀꯟꯖꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯊꯧꯖꯥꯜꯒꯤ ꯃꯇꯝꯅꯤ ꯄ꯭ꯔꯚꯨꯅ ꯁꯣꯏꯗꯅ ꯄꯥꯡꯕꯤꯒꯅꯤ ꯅꯍꯥꯛꯄꯨ ꯍꯧꯒꯠꯍꯟꯕꯤꯒꯅꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄꯤꯌꯨ ꯏꯁꯥꯒꯤ ꯏꯔꯥꯜ ꯌꯥꯖꯗꯨꯅ ꯏꯁꯣꯔꯗ ꯑꯩꯈꯣꯏ ꯆꯪꯖꯁꯤ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯄꯥꯡꯕꯤꯒꯅꯤ ꯑꯃꯨꯛ ꯍꯟꯅ ꯃꯤꯅꯥꯏꯒꯤ ꯄꯣꯄꯨꯒ ꯌꯥꯃꯤꯟꯅꯗꯅꯕ ꯑꯃꯨꯛ ꯍꯟꯅ ꯄꯥꯞ ꯇꯧꯗꯅꯕ ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯑꯩꯈꯣꯏ ꯑꯆꯦꯠꯄ ꯋꯥꯔꯦꯞ ꯂꯧꯔꯁꯤ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩ ꯑꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯏꯕꯨꯡꯉꯣꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯥꯃꯦꯟ